Madu ubada makoina melagi mafum adusu pangtap thaptre maram aduna makoi makhongna chatkrasi haiduna hainarami. Adubu chatna kitana mahakpu amuk hanna gari adugi manakta kaurakpugum taurami. Amadi mahak hanjin maning leithoptuna yenglami. Rina ka punna chanminaringaida Rohan gi mideng adu Rina gi khongkup aduda tarami. Rohan na Rina gi khongkup aduda I taituna leiba urami. Madu ubada Rohan na Rina da I adu karamna tairakibano haituna hanglami. Adubu Rina di karimata khumdana tumina chatuna leirami. Matang aduda Saurab chalambatagi ikang khangautana khudi thijinduna tusilami. Saurab na tusinbada ubada mahaki mamanabising adu mangonda kana noklami. Adubu Saurab khangau hogalami amadi mangonda kanaguma mana yamna kana ilakpadagi mahak tusinbani haiduna hairaklami. Makoi pamnamak Saurab ke wahai adu tabada khara ngaklami maramdi mafam aduda makoi mari natana atai kanamata leramde. Matang aduda makoi na khara thablapna Rina na yamna kana lawbagi khonjel lama tarami. Khonjel adu tabada makoi na maning leithoklaka yenglubada Rina makoi dagi yamna thapna laura duna chelakpa ukhi. Madu ubada Rohan Gita amadi Saurab thajaba ngamlamde amadi pungangaklami.